9764220728. तानिंग ताहुरो ताहुगब ताहुरो खंगब खंगहुरो ngaihak teng nungai thosi SMS isay program Diamond FM Radio da अरे भाइयों देख जरा अभी बाकी है मेरे दोस्त अहन बमक्तदा थौरम ताबिरिबसिंगबो निर्मला थांजममदी पुष्परानी लाइश्रमनीना खुरुमजरी असिमुक पुदुना लाक्जरी अदोमने SMS की खुतांग द खनबिरखिबा इशय अमदी अखोगी वहांगी पाखुम थौरम असिदा सिजनजरीबा मोबाइल नंबर अमुक्तंग निंसिंगजगी 7630944377 हारिबा नंबर असिदा अखोइना हंगजरीबा हंगजगदौरिबा वहांग असिगी अचुंबा पाखुम पेबिरकनबा सुनोलोंना निंसिंगजरी थौरम असिदा सरुक याबिरिबसिंग अमुका हन्ना तराम नोक्सरी नसिगी अहानबा इशय लौखतपियो ngasi ahanba lakhwachariba SMS asi khamba thoibi film sidagi kharai thakta leihapagum haina sehoba isai asi tajningi haibirakpa hiyanglamdagi bilasini isay asi khamba thoibi hariba film asdagi kharai thakta leihapagum isay asi thajadringai mangoinana akhagi wahang lokotjage ahan wahangda Second World War da USA na Hiroshima amadi Nagasaki da thadakiba atomic bombs ani adugi maming kari kaubuge wahang ase amuktang hananing singjage Second World War da USA na Hiroshima amadi Nagasaki da thadakiba atom bomb ani adugi maming kari kaubuge wahang asigi achumba paukum 7630944377 hariba number asida achumba paukum pibiraknaba nolongna ningsingjari isai khudol tambiyo isai khudol tamjage khamba thoibi film sidagi laishome magi khonjelda kharai thakta leihapagum hapchakraba thawai leirang haina sehoriba isai mayam puna taminasi khudol tamjari Dam kum jangai jarakpa ho loi dam kum jangai jarakpa nungsi nangi thawai leira ho loi dam kum jangai jarakpa nungsi nangi thawai leira tham puta
हापीरन हमजरगे हमोइनुंगा हमजरगे हमोइनुंगा खराई थकतलै हापागुम हो खराई थकतलै हापागुम मसम भक्तुना सारी नामुनखीबा कायना नो हौरक्तुना अवाहि जोमलाखीबा हाजिन लाइने लंगोगिरे ओबी जेला हारोगरे मोगम बदी मोगम खोनी Nungsi wai thunarani Nungsi wai thunarani Loi tam kum jangai jarapa Oh Loi tam kum jangai jarapa खराई थकतलै हापागुम तचत्र बथवाई लैरा लौगियुने लोयुम्बा Loi tam kum jangai jarapa Nungsi nangi thawai leira हमजरगे हमोइनुंगा निर्मला ताहन जरी बैसे से खंबा थोइबी फिल्म सिदगी
Ahibam Syam amadi Akoijam Usarani ani puna sakminaba Bijenta Kumaragi mayekta Ahibam Syamna thawai happy bai saini Hoi. ngasigi hanba hangkibo wahangi pakhum kana kana pibirakpage amu yengmina se dudi Asigi hangzakiba wahang asi Second World War da USA na Hiroshima amadi Nagasaki da thadakiba atomic bomb adugi ani adugi maming kari kaubage haina hangjabane wahang asigi achuma paukhum Little Boy and Fat Man achuma paukhum pibirakpasing minglaw thuksage Achumba paukum pibirakpa ahanbada Antishan Senjam Thagachari haningai laitana achumba paukum pibirakliba Bisorjit Nefra achumba paukum pibirakpa thagachari haningai laitana achumba paukum pibirak yedu mingdi habirakte thagachari ming yauroktrabanina lauthoksadre thagachari tespodagi bim Sajida Sangayum Fam Thagachari Jinglem Balwang Token Lights from Thagachari Tiets Maitei Oinam Saumung Dagi Langbam Somen Thagachari Haningai Laitana Ibim Sa Sapam Laisangtem Kelimakong Dagi Thagachari Waikom Abikas Nongpok Sekmai Achomba Paukom Pibirai Thagachari Haningai Laitana Irom Binod Kumar Pasoi Part 2 Dagi Thagachari Haningai Laitana Achomba Paukom Pibirak Pasing Umarani Kaksing Dagi Thagachari Achaw Waikom Angelina Waikom Thagachari haningai laitana Thoksom ibungo Hairok Bazar dagi achomba paukom pibirakpa thagachari haningai laitana thagachari achomba paukom pibiraklibasing amuka hanna at mathangi isay lokhatpiyo mathangi isay asi AJ Maisnam amadi Pusparani ani puna sakminaba isay nangbu yengjaba haina sayhoba isay asi maijraw dagi Lovely na khanbirai Diamond Radio Taminaliba mayam pumnamaka taminazake haibirei mathangi wahangda Tomorrow Never Dies hariba Hollywood ki action movie asida James Bond gi role lawkiba actor adugi maming kari kaubuge wahang ase amuktang hana ningsingjage Tomorrow Never Dies hariba Hollywood ki action movie asida James Bond gi role lawkiba actor adugi maming kari kaubuge wahang asige chombo paukum 7630944377 hariba number asida achuma paukom pibiraknaba nolong naning singjari isai khudol tambiu Adom na khanbirakliba isay AJ Maisnam amadi Pusparani ani puna sakminariba Dalom Guru Mayum gi mayekta Saglibi isay ni mayam puna taminasi khudol tamjage Nangbu yengjaba aina ngaujaba yengna yengna khanna khanna nang tabu nungsiba haige khalle phongge khalle lochinba ngamdare yengloi ngamde khallo yade aibu gauri nungsina leble aina nangi oi
ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯔꯣꯅꯥꯛꯇ ꯅꯪꯁꯤ ꯅꯪꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯦꯡꯖꯔꯣ ꯅꯪꯇꯒꯤꯅꯤ ꯑꯣꯏꯖꯔꯣꯏ ꯅꯨꯡꯁꯤꯔꯦ ꯅꯪꯇꯕꯨ ꯄꯥꯝꯖꯔꯦ ꯅꯨꯡꯁꯤꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯁꯦꯡꯅ ꯅꯪꯇꯕꯨ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯇꯨꯃꯣꯔꯣ ꯅꯦꯚꯔ ꯗꯥꯏꯁ ꯍꯥꯏꯔꯤꯕ ꯍꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯁꯟ ꯃꯨꯚꯤ ꯑꯁꯤꯗ ꯖꯦꯝꯁ ꯕꯣꯟꯒꯤ ꯔꯣꯜ ꯂꯧꯈꯤꯕ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯌꯔꯁ ꯕꯣꯔꯟꯁꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯟꯖꯣꯇꯥ ꯊꯥꯒꯠꯆꯔꯤ ꯑꯇꯤꯌꯥꯡꯉꯥꯟꯕ ꯆꯔꯥꯡꯄꯥꯠꯇꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯉꯥꯜ ꯑꯕꯨꯖꯝ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯊꯥꯒꯠꯆꯔꯤ ꯊꯥꯗꯣꯏ ꯋꯥꯕꯒꯥꯏ ꯔꯟꯖꯟ ꯄꯥꯉꯝꯕꯝ ꯍꯥꯎꯀꯥ ꯑꯦꯟꯇꯤꯁꯟ ꯁꯦꯟꯖꯝ ꯊꯥꯒꯠꯆꯔꯤ ꯑꯍꯦꯟꯕ ꯂꯥꯏꯁ꯭ꯔꯝ ꯍꯩꯔꯣꯛꯇꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥई ꯂꯩꯇꯅ ꯕ꯭रिꯌꯥꯟꯗ ꯂꯥꯏꯁ꯭ꯔꯝ तेजपुरदगी भीम थागचरी बिसोरजित नेप्रा इवेमसा सापम लैसांगतेम केली मखोंगदगी थागचरी हानिंगाई लेतना
थागतचरी हानिंगाई लेतना ngasi achumba paukhum pibiraklibasin haningai letana थागतचरी mathanggi isai lokhatpiu mathanggi isai asi Hamom Sadanandagi khonjelda saklibe isai ingau ngau jabi isang jamjabi haina sehoriba isai asi tajiningi habirakliba Nepradagi Bisorjit Diamond Radio taminariba mayam lab streamer sing khusem lab ta tabiriba mayam punam makatamina jage haiduna sei asi khanbirai mathanggi wahangda chahi tarani thogi manungda amuktang satpa lai adu karamba lai no wahanga se amuktang gana ningsing jage chahi tarani thogi manungda satpa amuktang satpa lai karamba lai no wahanga sigi achumba paukum 7630944377 hariba number asida achumba paukum pibiraknaba nolokna ningsing jari Hamom Sadanandagi khonjelda saklibe isai ingau ngau jabi isam jamjabi taminasi khudol tamjage Ingau ngau jabi icham cham jabi momon tanok kanbi nangi na tau bu pam jari thamoi na khoida jari thamoi na khoida jari ingau ngau jabi icham cham jabi momon tanok kanbi nangi na tau bu pam jari thamoi na khoida jari thamoi na khoida jari laizaningi na nata na tau tabu yinguna laizaningi na nata na tau tabu yinguna ingau ngau jabi icham cham jabi momon tanok kanbi nangi na tau bu pam jari thamoi na khoida jari thamoi na khoida jari Hebe ngaku aku mi nantana aiki di pam javani sani o nantana aiki di pam javani sani laira badanang na inakalendana nantana aiki di pam javani sani laira badanang na inakalendana karamba nisano panggadaba aina karamba nisano panggadaba aina nisapumbada helaba nisani nenungsiba nisapumbada helaba nisani nenungsiba oh ingau ngau jabi icham cham jabi momon tanok kanbi nangi na tau bu pam jari thamoi na khoida jari thamoi na khoida jari jari chalo misi ngulu chalo tang nok laku amuk tang yeng laku oh amuk tang nok laku amuk tang yeng laku yeng jage imit sina mit pam hong dana amuk tang nok laku amuk tang yeng laku yeng jage imit sina mit pam hong shurbu ngamjabi khoi thumla bi khonjel do shurbu ngamjabi khoi thumla bi khonjel do tahan biro leptana
shumhatpiro thamoibu tahanbiro leptana shumhatpiro thamoibu ingau ngau jabi icham cham jabi momon tanok kanbi nangi na tawbu pam jari thamoi na khoida jari thamoi na khoida jari ingau ngau jabi icham cham jabi momon tanok kanbi nangi na tawbu pam jari thamoi na khoida jari thamoi na khoida jari laizaningi Tabu yenduna laizaningi nanakta tabu yenduna ingau ngau jabi icham cham jabi momon tanok kanbi nangi na tawbu pam jari thamoi na khoida jari thamoi na khoida jari thamoi na khoida jari thamoi na khoida jari Hangzaki wahang chahi tarani thoy gi manungda amuktang sat balay adu karam balay no. Wahang asigi at chumapaukum nila kurinji hari balay makal asi chahi tarani thoy gi manungda amuktang sat balay ni. At chumapaukum bibirak pa miyoy sing minglaw thok sage. Dipak ning tauza Hairok Bazar. Tespur dagi bim thagachari Kangsukhul dagi TSLR Chiru thadoi wabagai Mangal wabagai Sajida Sangayumpam Jaya Pangambam thagachari Angelina Waikom Bisorjit Nepra Nungsitoi Khangabog Rakibur Moizing dagi thagachari haningai leitana Krishna Das Langathel dagi thagachari Waikom Abikas Rahul Naurem Kaksing dagi thagachari Thoksom Ibungo thagachari haningai leitana chuma paukom bibi rakhiba sing haningai leitana thagachari mathangi isai lokhatpiyo ngasigi adom na SMS ki khuthangda khanbirakpa isai amadi wahang pakhun thoram asigi aroiba isai lokhatjage Umanandana sakliba isai nangi thamoina nangi punsina nungsiba ngamdraba haina sehoba isai asibu tajaningi haina khanbirakliba Sangayumphamdagi PS Sajida Sahani Isai khanbirakpa matamda isai gi sayengba sarangba marik sumna hapirei thagachari masigidamaktasu isai asi live streamer singa loinana Diamond Radio tariba mayam pumnamakka taminajage haina khanbirakpani Masigi aroiba wahangda Khwaidagi liraba hauzik fawba cheliba rail gi engine adugi maming kari kaubage wahang ase amuktang hananing singjage Khwaidagi liraba hauzik fawba cheliba rail gi engine adugi maming kari kaubage wahang asigi achuma paukhum 7630944377 hariba number sida achuma paukhum bibiraknaba nolokna ning singjari isai kudol tambiyo Adomgi sai kudol tamjage mayam puna taminasi nauba arubamgi mayekta Rahul ngakpigani Raju Mutumna Music direction pibiriba Umanandana sakliba isaini nangi thamoina nangi punsina nungsiba ngamdraba taminase nangi thamoina nangi punsina thamoina nangi punsina nungsiba ngamdraba hainadraba punsini utleroi amok hanna haigi saktam ahalleroi khonjel masu tamkrege asum lon thok
ꯍꯔꯥꯎꯕ ꯑꯃꯒꯨꯝ ꯂꯣꯠꯁꯤꯟꯗꯨꯅꯁꯨ ꯊꯝꯂꯒꯦ ꯋꯥꯔꯕ ꯀꯜꯂꯕ ꯋꯥꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯕ ꯃꯤꯅꯣꯛꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯕ ꯃꯤꯅꯣꯛꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯂꯩꯅꯕ ꯁꯦꯝꯂꯤꯕ ꯃꯥꯂꯪꯒꯤ ꯄꯨꯟꯁꯤꯅ ꯈꯟꯗꯣꯛꯂꯒꯦ ꯋꯥꯈꯜꯗꯗꯤ ꯌꯧꯈꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯔꯝꯂꯦ ꯇꯥꯏꯕꯪꯗꯗꯤ ꯀꯥꯏꯅꯕꯒꯤ ꯄꯟꯊꯨꯡ ꯃꯔꯥ ꯂꯩꯖꯗꯕ ꯄꯤꯔꯥꯃꯔ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯣꯏꯔꯝꯂꯦ ꯇꯥꯏꯕꯪꯗꯗꯤ ꯀꯥꯏꯅꯕꯒꯤ ꯄꯟꯊꯨꯡ ꯃꯔꯥ ꯂꯩꯖꯗꯕ ꯄꯤꯔꯥꯃꯔ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯋꯥꯔꯕ ꯀꯜꯂꯕ ꯋꯥꯔꯕ ꯑꯩꯒꯤ ꯂꯩꯈ꯭ꯔꯁꯅꯨ ꯊꯃꯣꯏ ꯃꯥꯁꯨ ꯌꯦꯅꯤꯡ ꯍꯨꯟꯕ ꯉꯝꯗꯕ ꯈꯥꯡꯂꯒꯦ ꯃꯩꯆꯥꯛꯁꯦ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯈꯟꯗꯨꯅ ꯊꯥꯖꯕꯁꯨ ꯊꯝꯂꯔꯣꯏ ꯀꯅꯥꯗ ꯍꯤꯡꯂꯅꯤ 나이도 오이럼레 따이방들이 가이너바기 빤퉁 말할래제다바 비랑마라 마루 오이두나 마콜 톡다나 kap리바 타모이 건젤 톡나 신타락 레밋루 다이 피라 ꯑꯔꯣꯏꯕꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯜꯂꯤꯕ ꯔꯦꯜꯒꯤ ꯏꯟꯖꯤꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯦꯔꯤ ꯀ꯭ꯋꯤꯟ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯒ एंटीसन सेंजम थागचरी हनिंगाई लेतना अचुंबा पाखुम पिबिरकपा टोम्बी फ्रॉम तेजपुर थागचरी नुंगसिथोई कक्सिंग माइशन इलांगबम थागचरी हनिंगाई लेतना अचुंबा पाखुम पिबिरकपा एम सजिदा संगायुमफम थागचरी सना खोंबा हाइरोक पार्ट 1 दगी थागचरी हनिंगाई लेतना अचुंबा पाखुम पिबिरकपा आरके इंदुबला थागचरी थौनाउजम डायमंड थौनाउजम लमजाउदगी थागचरी हनिंगाई लेतना इबेम सासापम थागचरी हनिंगाई लेतना कांगसु खुलदगी टीएसएलआर 0 अचुंबा पाखुम पिबिरकपगी दमक हनिंगाई लेतना थागचरी
Saikom Maheshwari Khangabok-dagi Thagatjari haningai leitana Rahul Naurem Thagatjari haningai leitana achumba paukum pibirakliba sing aduga ngasai haibirakiba mem quiz ki answer se ahanba khara khaktamak laukhatpibra natragana achumba answer khudingmak laukhatpibra khangjaningana tawjabani MK Singh aikoina answer pirakpa se answer se duki matik yamna lakpana maram oiraga aikoina ahanba khara khaktamak aikoina laukhatjabani aduga hana thana na bo hona biu aikoina pijariba number sida adum laukhatjarakani haijage puspanga sigidi matanga sida do mayamna khanbirakpa SMS ki khuthangna khanbirakpa isagi khudol amadi aikoigi wahangi paukum leshinjana bo pungja dirokle ngasigi loiragasu adomna khanbirakliba isai mayam ama aikhoida leijari mathangi thauramda lemhoriba isai singa loinana wahang kaya amuk puduna laksage ngasigi oinadi thauram tabiriba sing amadi saruk yabirakhiba sing Diamond Radio gi maikeidagi hanna thagatjari thauram loisinjanaba ayaba lawjari pumnamakpu pusparani laisrom amadi Nirmala thangjamanina khurumjare तानिम बताहो र ताहुको बताहो र Thauram sandoktuna tahanjariba asi 91.2 MHz da sandokjariba Diamond Radio channel asigi ahanba thauram paringni adom hojik tabiriba si hojik thauram gi makha tarakpada thangji numit khudingi pungpham asida thamjaba khangjin minasi thauram mayam puna muktaminasi ngasigi thauram lanthokpiribi Anjali Thoksom .2 MHz ta sadok sariba Diamond Radio channel gi Khangjin Minasi thoram tabiri bisingbo amuka hana Anjali Thokjomna taramna okchari ngasigi Khangjin Minasi thoram asigi manung channa ayamba matamda famjindun laibagi fattaba loinana ayamba matamda kathokpagi hainabi laiba mioi khudimak nungaiba punsi mahing amada hingba ngami haibasigi matangda khangminasi ahanbada laukhatjari ayamba matamda famjinduna laibagi fattabasi kanagumbana ayamba matamda famjinduna laibagi mathau taba thabak tawrabadi hakchang lek otpagi chang watpa maramna nongmagi arumba amasung anoiba hengalai masina maram oiraga obesity thamoigi laina diabetes tongan ba cancer makhal sing amasung saru patharakpana chingbagi risks wangkhalai mi gi hakchang sajal tawbagi moong matawna tokhaina thamkhraga numit chupa famjinduna laiba miyoi sing ngantana siba yabagi risks wangkhalai hiramsigi matangda chathakiba study amagi report matung inna numit chupa famjinduna laibagi mahut pungkhai khudingi hogatlaga ngaiak khongkap khara chathok chasin tawrabadi ngantana siba yabagi risks hantahan bangami New York ta laiba University Medical Center na chathakiba study gi report na haiki nongmagi manungda akaknaba matam kharakhak kaithoktuna hakchang sajel tawraga atai matam singda famjinduna lairabadi thoidokna kanaba fangde hakchang sajel tawba natragana nongmagi manungda ayamba matamda famjinduna laiba amasung hakchang let outpagi thawongduni kanaribasi khwaidagi fabadi hakchang sajel tawbagi mathakta ayamba matamda famjinduna laitabaduni Dr. Singi networking app Curofi haina chathakiba study amagi matung inna hakchang leng otpagi chang watpa amasung ayamba matamda thabak amasu nanghororoi haibagi moongda langtakna bapokpana India da thamoi gi leina ohelakpagi matangda khwaidagi maru oiba maramni survey gi report na hai India da mi si hanbagi matangda chada kunmanga romdi thamoi gi leina na maram oiraga sibani
City gi ina kairak khunba nungai yaifana hingba mioi sing khakta nattana khungangi lairaba mioi sing dasu chap manaba moongda thamoi gi leina leiramba thingnaki masigi maru oiba maramdi ina khunba imungi mioi singna afaba chinjak charabasu hakchang leng otpagi chang watpa aduga lairaba imungi mioi singna hakchang leng otlabasu machi oiba chinjak masa makhal chuna chadabanani Dr. Lising ani Chaniga Kuntrarom India ki tongan tongan ba mafam chida chathagi ba study amagi report na haiki chakcha yuthak amasung punsi mahing soibana apunba mi singi chada kun mangarom thamoi gi leina na nabadagi manung matam chada na sibani medal tada cardiology ki senior consultant oina leiba Kartikeya Bhargavana haiki ayamba matamda famjinduna leiba wakhal charang na ba amasung maiku sizina bana maram oiraga cardiovascular disease ki chang wangkhalakpani masigi mathakta su thauda tauba chinjak ka hena chabadagi e utong phumjilaktuna heart ki mathauda akaiba thohalakpadagi heart attack dohalakpani imung manunggi oiba e mari dagi launarakpa thaongna ohelakpa thamoi gi leina di supna gi chada tarahumdoi khakni haina medal tagi senior consultant cardiology ki Bhargavana phongdokki adunani family history na maram oiraga heart attack tawrakpani amasung laibagta tamba ama lakcharasunu haina laithokpaki matam natre isa isana cheksin tharong lokhatuna yariba makai heart ki mathau ningthina pakthok hanaba honagadamani thamoi gi leina ohelakpagi matangda medal tagi managing director Naresh Trehan na haiki maiku sizinaba hakchang leng otpagi chang watpa chini yawba chinja ka hena chaba tumba chaba naidaba thauda tauba chinjak henjina chaba amasung ayamba matamda wakhal wabana hormone gi khal ka helakpadagi heart disease ohelakpani World Health Organization WHO gi matung inna ayamba matamda famjinduna leiba haibasi maiku sizinabaga chap manana hakchang sokningai oi hairi hakchang leng otpagi changwat pa haibasina mioi kaya manung matam chadana sihenbagi matangda mari suba khwaidagi maru oiba maram oiri WHO gi report na haike punsi mahing soiba amasung ayamba matamda famjinduna leirabadi psychosis ki risks wangkhalai psychosis hairaba pukning wakhal gi oiba leina asina narabadi isagi thauda akaiba thokalakpaga loinana thamoi gi leina ohelakpadagi chahi 15 rom punsi tensil halli hairi masagi chahi 19 dagina chahi 34 faubagi manungda leiba mioi kudimak khongna chatpa cycle thauba imungi thabak ingkhang nomba amasung sana khona duna chayul amada minute chama yang khairomdi hakchang ling otpagi thabak taugadabani haina WHO na recommend tori Amaromda Mumbai gi SRT Hospital da diabetologist oina leiba avia dispute na chathakiba study amagi report na haiki hakchang ling otpagi changwat pana haukiba chahi 10 gi manungda diabetes na naraba mioi million kuntrarom India da masing hengalaki hairaba mioi sing adu masagi chahi kundagina nifu faubagi manungda leiba ani 2000 gi angan basarukta diabetes na naraba mioi million kuntrama thoirom India rom da leirami adubu 2015 dadi million yang khairom lawraki chaba thakpa matam naidaba mapung fana tumdaba hakchang leng otpagi chang watpa amasung punsi mahing soibana pumnamak asi ohelakpani haina SRT Hospital gi diabetologist abya dispute na phongdoki e mari dagi launarakpa jingi asoibana diabetes ohelakpa yawrbasu ayambadi punsi mahing soibadagi ohelakpani haire India bu World Diabetic Capital oina lauthokkibaga loinana 2015 dadi leina ase ngapigani 2025 tadi leina ase naraba mioi million humfutara rom India da leiragani haina panari Mumbai gi Holy Spirit Hospital da diabetologist oina leiba Tejas Sahana haiki masagi chahi 12 amasung 13 ki manung dalaiba angang fauba type 2 diabetes nabagi case thengnaba maramna mepum khudimak punsi mahing semdokpa ase toina check tawagi tangai fadaba leiring diabetes blood pressure wangba amasung heart disease na chingba punsi mahing ga mari leinaba laina sing ngakthoknaba matangai raba pambaidi punsi mahing semdokpani Loinana ayamba matamda kathukpa gi hainabi leiba mioi khudimak nungaiba punsi mahing amada hingbahang ngami haibasigi matangda amok khangminasi
Pukchel chawba amasung ayamba matamda katokpa ngambagi gun chenba miyoy adubo mapum khudimak na thagat nay mahakki tamjaningai oiraba gun adubo mapum khudimak na sakna sonay Pukchel chawba lamon khumningbagi wakal chendaba amasung ayamba matamda katokpagi hainabi layba miyoy khudimak nungaiba punsi mahing amada hingba ngami haina nauna thizinbadagi khangba ngamle Study asigi report na hay kanagumba awaba taraba miyoy amagi mateng pangba matamda mateng fangliba miyoy adudagi mateng pangliba miyoy adudana kana baheli maram aduna pukjil chawba amasung migi mateng panganba miyoy kudimak nungay na wakal makalam na hingba ngami Pennsylvania da layba University of Pittsburgh ki Tristan K. Inagaki amasung Lauren P. Rhodes na chathakiba study amagi report na hay miyoy bana awaba taraba miyoy amagi mateng pangba matamda mateng pangduriba miyoy adugi brainda akhanna ba saruk ama activate tawba maramna nungay ba pukning makalamba faholi Researcher singna miyoy nifuga mangada study ama chatharami hairiba miyoy sing adubu makoy gi naknaba mari mata natraga marup apang singda angamba mateng panghalami madugi matungda functional magnetic resonance imaging haibadi MRI sizinaduna miyoy sing adugi brain scan tawduna yengbada ventrium stratum kauba brain gi saruk ama mathaw hena pangthorakpa thingnaki hairiba brain gi saruk asina mathaw torakpa matamda miyoy bada haraw tayamba faholakpani Pukjil chawba amasung migi mateng pangba matamda amygdala kauba brain gi saruk ama mathaw tohonde amygdala na mathaw toraklabadi miyoy bada aki tuzungba khorang ko sauna ba amasung langtak na ba fawalai mataw asumna pukjil chawba amasung migi mateng pangba haibasina pukning wakal laitahan ba maramna haksel da chawda kana bapi Study gi report ase behavioral medicine gi journal psychosomatic medicine da fonglakibani Switzerland da layba University of Zurich ta economic department ki professor oiba Philip Tobler amasung Ernst Feher na chathakiba report amagi report na hay miyoy bana pukning makalam na amasung wakal nungay na hingi hairabadi pukjil chawba amasung migi mateng pangning bagi gunchen ba mathaw tay miyoy bana kanagumba amagi mateng pangba matamda isagi matam panggal amadi sil mayeng tarakpayay adubo awaba taraba miyoy amagi mateng pangluba matamda faurak panungay ba amasung hakchang da fangliba kana basing aduti sil na layba fangde University of Zurich Professor Tobler amasung Ernst Feher na miyoy ni fuga ni panda chayul mari chup na changing tawke miyoy sing adu kanglup ani thok na khaidok laga sel khara pirami kanglup amada hairiba senfam adu atopa migi mateng pangbada sizina halame atopa kanglup amada na masagil lanai oiba thabak khakta da sizina halame Chayul mari gi matungda wahang karagi paukhum pihan bagaloy na MRI igi mateng na miyoy sing adugi brain gi moong mato kup na ying silami Migi mateng pangba kanglup adugi brenda ventrium tratum mathaw hena pangtok pa thengnaki maduna maram oiraga miyoy sing adugi pukning wakal nungayba faurakki pukning wakal nungay na bani haiduna isagi layjaba pumnamak kathokadaba natte pukjil chawba amasung awaba taraba singi mateng pangning bagi gunchen ba matamda chap manhaba moongda kanaba fangi hairi miyoy ayambagi punsida no magi sintha pangduraga yum yoning bagi langtak na bagaloy na halakpada tumfam chafam laitaba auram khorang bagi maicha khangliba miyoy kya lambida sel nido na lairamba soidana tingnaramgani matamduda kanagumba kharana hanna fawba yenglamdana mayum makai pangke kanagumba na ayawa sel achoiba khara piramba yawi miyoy kanglup kharadi manak nakpa dukan natraga hotel amadagi acha athak khara leiraga aram khorang bagi maicha khangliba miyoy aduda minung sigaloina na pizarambasu yaudaba natte kanglup ahom asigi manukta akon bagi miyoy kanglup asina wakal nungay ba hengani haina study gi report na fongdoki study gi report na hay migi mateng pangma matamda isagi awa ana pum makautoki miyoy bagi punsidi matam punamakta awa nungay kayaga sagon aduna hinglibani punsina hingliba makaidi awa ba ama loy krabasu atopa awa ba ama mayuk nari awa ba aduda sum kanjindu na lairabadi hena wa bagi chang hengalai adubu atopa migi mateng pangma matamda isagi awa ba pum na makkaw ngayhagtang oirabasu kautok pangami sel piba kak na mateng pangmin hay na lawbayade Panggal pudok tu na amadi matam kaituk tu na mateng pangbasuyay. Study gi report asi scientific report journal da fonglakibani.
ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯇꯥꯃꯤꯟꯅꯁꯤ India da hoki bapung kun mari manungda COVID-19 gi anoba case lak ani lising yang kai taret ka sani mariputra mapan thengna krai anoba case asidagi masing henduna mioi lak ahum lising yang kai taret ka chamanga ni fumarina laichet asidagi phagalaktuna discharge tauki mioi lising mari ga chamaga mariputra marina sikhi hojik lebak asida positive oiki ba apunda masing crore ani lak humpuni thoi lising marifuni panga sumna marifu yaure laichet asidagi phagalkibana crore ani lak kuntra lising humpum doiga satru kuntaret ni loinena sikhi ba apunda masingna lak ani lising mariputra ga samanga humpu yaure manipur dasu laichet asidagi sikhi bapun bamasing satruka humpu matho yaure ngarang khakta da anoba case satruka yankhai taruk thengnaki Mucormycosis samna black fungus haina khangnariba fungal disease asina hojik lebak asida landarakliba asi thengnanaba state amasung union territory singna sem saribadu hena kumang chawsilhanaba Union Health and Family Welfare Ministry na khangan krai masiga mari leinana Union Health Secretary na state singi chief secretary amadi UT singi administrator singda aiba serol thakre Ponzi scheme salaiduna miyam dagi sel khongat yaba khongatuna Russia da sen kinaba thorang toramba Grow Manipur team gi mastermind Ukram Michael yauna scam ashida chenaba punna miyoi nipan ngarang Bishnupur Police Commando na Imphal West amadi Bishnupur district ki tuan ba mafam mari dagi fare makoibu court ta putholaba matungda megi tang kuntaret fawba police custody da remand lokthaduna investigation sathaba hokre Hangang Assembly Constituency goina village level COVID task forcing semkrai sem level task forcing asina COVID-19 lan thengnabada asopa thodang lawrugani haina porongpat ki SDO Pujai Elangom na phongdorok nei ngasi Hangang Police Station ki OC panchayat ki lusing basing club ki member health kamari lena ba mihut amadi kendra level COVID-19 committee ki miyoi singna luwang chambam da leiba panthoi bi sanglenda mifama ma pangthol matungda forcing asi semkhibane Rural Development and Panchayati Raj Minister Thongam Biswajina Manipur gi Panchayati Raj Institution PRI gi mihut singda piki bathaja badu gi matungina Mahatma Gandhi National Rural Employment Guarantee Scheme MG NREGS ki beneficiary singda phangangada lupa crore chamaga humpu gi sentham thadokrai ikoi kuidringai mamangda MG NREGS ki fund lupa crore marifum doi henbagi sentham su thadokrabane Academic Incentive Award Committee ki thomi sing nangase Prabhapati College mayang Imphal da hangliba COVID Care Center da leiriba inmate amasung center adu da mathau toriba frontline workers singi ayuki sana thanaba polam sing yauna sel gi mateng pangkhre All India Kung Fu Federation AIKF ki President Sifu CL Lama, Working President Sifu TH Norendro, General Secretary Shuariba Tom TV ki Bishnupur Correspondent Sifu Dr. H Roman gi minya makhata India gi hawalang liba angang singbo immune system kankana leiduna COVID-19 gi ngathong na ba pandamda online gi kuthangda numit tare ni sathagada ba physical exercise self defense takbi tambi bamadi Kung Fu training Maharashtra gi Pune da ngasi da gi hogokre ꯇꯥꯕꯤꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯁꯤꯡꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯁꯟꯗꯣꯛꯄ ꯍꯧꯖꯔꯛꯂꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯄꯨꯡꯖꯥ ꯌꯧꯁꯤꯟꯖꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ RJ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ